अहम मरु ओइबा पाव कुकी MLA Tarana Tokhaiba Administration Talakpasi Assembly की Rules of Procedure and Conduct of Business की वांग मदनी Action Lokat Piyu Haina Speaker da O Joina Wakat Cherol Pisingkre Manipur da ana laying da changdaba yadaba hidak langthak sing numit humni marini gi manungda stock loisilaklagani haina Manipur Chemists and Druggist Association na ningnangba phongdokre Amadi Sangai Keldagi Mangkiba Atom Samrendra Amasung Yungkhaibam Kiran Kumar gi loina bisingna makoi ani bu fangnana bathibada Chief Minister na mating pangbina ba appeal tarakli Northeast Window TV na sandok cheriba numidangi pawasibu meeting tabiriba pumnamakpu CHAPLINA MAISNAM nei kongnana khuramjari hojik paw sanok na pizari Kuki MLA Tarana Tonganba Administration Talakpa si Rules of Procedure and Conduct of Business ki chatna kanglon gi wang madani matik chaba action lokhat piyu haina Senior Citizen Ozoina Manipur Legislative Assembly gi Speaker da complaint thakat kre Handak Manipur gi Kuki MLA Tarana Union Home Minister Amit Sahada Tonganba Administration lehanana ba ayi bacherol pisin ki ba amadi Chingda Maitei Amata Lehodre, Tampakta Tribal Amata Leitre Haina, Ayiba Cherol Aduda Pankiba Wafam Adu, Manipur Legislative Assembly ki Rules of Procedure and Conduct of Business ki Rule number 300 ta Piriba Chatna Kanglon gi Wang Madani, Matik Chaba Action Lokat Piyu Haiduna Speaker gi Kuthangda Senior Citizen Ojoina Complaint Adu Thangat Kibani. Complaint letter Aduda Palliba Wafam Singdi Democracy Chatpa Laibak Amagi Parliamentary practice ta mayek sengna palli madudi member amana house ki manungda amadi mapanda house ki chatna kanglo da akaiba oigadaba wafam phongdokpada maduda matik chaba action lokat nabagi provision lay maramaduna house ki chatna kanglon gi wangmada MLA Tarana taliba dimana sigi mathakta action lokat piyu haina complaint letter adu wakat ki government sina asigi sarkar manipur kan bang in case kari mo action lo do di ay kari to ya re ma ta ne moi tara se masidi kay Manipur assembly de maming ka na ay house de lo ko kilo ay to on toy I appeal again Manipur ki assembly ay all the prestigious institutions of the state Manipur de hak lai ba izat lai ba institution ko no ki Manipur assembly is the most prestigious because I'm Simba body to there. But say Manipur Assembly say listening was a map but while Indian independence was enacted in this parliament and it was enforced. Immediately after it, Manipur Constitution Act 1947 same then Manipur Assembly could create nothing for you. Ojoina Assembly Speaker da thangat kiba complaint letter aduda mahang masagi affidavit kal loinana MLA Tarana Union Home Ministry da khutek piduna tham kiba wafam amadi hiramadugi matang da phone kiba pauche gi copy su loinaki haukiba me ahum da thokiba laibak thiba thodok asina Manipur gi miyam da achauba chaithing ama pibaga loinana ana layeng da changdaba yadraba hidak langthak sing lambi da panduna leikiba asina numit humni marini ge sida stock loisilaklagani haina Manipur Chemists and Druggist Association MCDA gi President Rajkumar Rakesna phongdokre ngasi BT Rota Gambir Singh Arcade ta leiba MCDA gi office ta pangthokiba pawgi mifam amada wafam asiga mari leinana MCDA gi Secretary Thokchom Dizamani na hai Manipur da thokliba kanglup ki irang asi numit 15 surabasu ngasi fawba lenga kasina miyoi kaya gi punsi kangadoriba hidak langthak ki lamda thabak amata paikhatpa leitri lambi da hidak panduna lakpa ngapigani puduna lakpa truck trani thoi Guwahati Dimapur Senapati da panduna leiri Manipur da hidak ki oina cha da nifu loisilakle maduna hidak fanglaroi dra haibagi mipainaba leire Internet thinkibana hidak purakpa courier singa paw faunanaba ngamdaba amadi track tauba yadaba na awaba kaya mayoknari adubu nongmanini asida hidak kharadi airlift tawkhre mahangna makatana hai hiramasigi matangda health ministry ga ngakpigani minister ga unaduna wari sanarubada lambida panduna leiriba hidak sing athubada thadoraknanaba thajaba piraki adubu lambida panduna leiriba hidak sing atopar route amada lakanaba
leingakna direction pirakpadi leitri haina su phongdokhi. Preparing talking unnecessarily medicine hoarding talking. My takal doing you not within 3-4 days. My am still going up. Oh, man, I'm interfere to interference of the question. Our public awareness program. I'm visioning to Jangan isu kita pergi juga lebih sudah boleh itu karena itu lagi. Kalau drug share lebih dah jadi try to pada lagi. Hai juga hidup sini pergi layu dah mau tu sudah pergi dah kerapali, jima pun kerapali. Mana di mau sini pergi tu. Aduh, buat itu terang lagi macam. Kalau hai jadi buat di, lebih terang lagi sudah lah. Pergi lewat kita mesti marum mereka pergi. Dah tu panggilan awak malam ni. Wholesale kerana 50% shortage शुरू हुआ है, wholesale kerana 30% shortage, wholesale kerana 60-70% shortage. अब overall ये मतलब तो आपने ले भी तक समझे हाल ले लो sample 40% और diabetic की tablet में तो BP की वजह से कुछ शुरू नहीं Haukiba May Taruktage Numit Tarahumdoni Suraba Pauba Langla Langjil Kangdana Tiva Fangdana Lairiba Atom Samrendra Amadi Yongkaibam Kiran Kumar Anibu Manipurda Tokliba Kangluki Irang Asiga Mari Lainana Pajinduna Tamlabadi Makoi Anibu Tek Takaidana Tadopira Uhaina Makoi Anigi Loinabi Atom Ongbi Kabita Amadi Yongkaibam Ongbi Basantina Apil Taurakli Wafam ngasi Manipur Press Club ta pangthokpa paugi mifam amada phongdokhibani atom kabitana hai mahaki mapuroiba numit adugi nungthil pung mariga minute kunhumdoi rom taba matamda Sangaitel Olympian Park ta lei hairam laba matung pau fauna ba ngamkhidabani Patsoi Police Station da pau fauna ba ngamdabadagi missing report tawraba matung nonga laga makoi bu thibagi thabak chathakibani makoina paikiba phone sing adu track tawba matamda chapchaba mafam khangdana Numit Tara Humdoini Suraba Fawada Thiri Haiduna Lairiba Asi Asengba Ama Khangdoktuna Makoibu Thibada Manipurgi Chief Minister na Mateng Pangbiyu Haina Su Phongdokhi Mamanaba Habam Kiran Kumar Hasilolena Mamanaba Ama Unaduni Haina Lipi Thukibani Ado Kashi Tang Taraga Nipan Numit Tara Humdoini Rashura Sipoba Ipureba Amadi Maki Makaluna Zamina Giva Mahaki Mamanaba Singa Sipo Langlan Singapore Kangana Lady Ado Hujit Akoina Itap Pomba Sing Hydra Pigi Mapo Basing Hizer TV Hydra TD High TD was a Garaidano to Magi phone see tracking the Bokana last location see Pigis Hangaitians a lady has its up Sabakangabadi Adu Mokada Tibongam Trigosi Popa Kanamu Mamma Samana Mani Museum and tracking the Tibongam behind phone but Yena Ado Pamzana she the lady had a silver Kangaba over the Hoji Popa Tibongam Hagi pura itu kantor lagi hobi bani, si bunga pun dengan lagi sarkana TV hari agak tujuh puluh mana lagi, pengen hari buka besok ti, payah si bila enggak segi yang itu TV macam kalau pun ni aku rasa tak boleh orang hari ni demikian apa macam Jaga itu kan iya, nilai duri gego. Ngasi Kokomigi Miyoi Manga Nasaba Team Ama State Security Advisor go unaduna Wari Sanare Amadi Transport Vehicle Chamaga Sumna Manga Infalda Pusilakre Hairi. Ngasi Kokomigi Office ta Pangthokiba Paugi Mifam Amada Kokomigi Assistant Media Coordinator Kuraizam Athobana Phongdokibada Infalgi Mafam Singh Haujik Lairiba Irang Asi Khara Nemtharabasu Manung Hanjinba Furup Anina Kundariba Mafam Singh Dadi Khulai Paiba Singh na Nongmai Kapal Leptri Kungi Miyoi Singh na Utuk Watuk Amadi Khulai Paiduna Makoi gi Kun Singh Ngakliba Asi Security Force Singh Changsinduna Makoi bu Ngakpi Senbiduna Kunja Singh bu Mahosagi Punsida Hanjil Hanaraba State Security Advisor da Wakat Lamki Haiki Irang Tupa to do what to Bagi, to do Pau, Amusa Tatre, Impal the Dio was Miam Simagi, like the Angela Kuyaki, chances of one, Namadi, Sena Lady, and two with me. The Wudabu, Punba, Manipuri, the Chingin, Jarasing Damadi, one to one of Sinda, peace restored to Ranaway the Buddha, by the hand of the Maru was Stepsy, Put Hills Eliada, Tingongi, Tinyam Eliasinda,
ꯌꯨꯝꯊꯪꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯚꯤꯂꯦꯖꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯡꯒꯤ ꯖꯒꯥꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯗꯤ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯦ ꯃꯁꯤ ꯍꯥꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯞ ꯆꯥꯕ ꯃꯦꯖꯔꯁ ꯑꯃ ꯂꯧꯈꯠꯄꯤꯔꯀꯥꯟꯗ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯒꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯩ ꯑꯔꯩꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯎ ꯋꯥ ꯎꯇꯨꯞ ꯋꯥꯇꯨꯞ ꯑꯃꯗꯤ ꯂꯥꯏꯁꯦꯟꯁꯀꯤ ꯕꯦꯔꯤꯌꯔ ꯒꯟ ꯈꯔ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯏꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯄꯤꯔꯒ ꯃꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯤꯜꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯊꯕꯛ ꯁꯨꯕ ꯉꯝꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯍꯦꯛ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯂꯒꯗꯤ ꯃꯅꯤꯄꯨꯔꯗ ꯒꯣꯔꯃꯦꯟꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯈꯨꯔꯥꯏ ꯑꯄꯨꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯈꯨꯔꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕ ꯁꯗꯨ ꯌꯥꯡꯈꯣꯡꯃꯥꯡ ꯈꯨꯜꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯈꯪꯍꯧꯗꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯨꯀꯦꯁꯣꯔꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯧꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥ ꯆꯦꯡꯖꯣꯏꯕꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯝꯞ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯅ ꯊꯛꯇꯕꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯍꯟꯗꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ नुमितुगी नुमिदांग पुंग 3:30 ताब मतम जिदा खोजि मौसागुना इसा इसागी थबि गांग सुरुरो हंदलगा चाजिंग पुना साक सागेना तौरिङै टाइमिंग जिदा खंगौदन मसिंग थांगम दरबिनि टेनजिंगना इको हारिबा खोजि थांनरिबा खुल अदुदगी हामदा नोंमै कापसनना मै जुमै थाबा होरकी मफम मारां खंदना इगी इसाजिंग अदगी अहल ओरबि मायपा अनि दु पुरो इसेन थोरे अखो इसागेदि गारि लेते नुमितुदा खोजि कना गारि तोंगदन खंदना बुइ उचिदा चिना विंगर म लेर विंगर जिदा अहल ओरबि मा बाबा दो अदि अगी अंगा इसाजिंग दो थाकरे कराय दसलगा हिंगदौनो खंदना खोजि खुंदाकपम केंद्रगी MLA खोजि ऑनरेबल लोकेशोरगी मेमजिदा खोजि नुमितुगी दांग चेंजल लेरे नेपालगी यमजिंग अमदा थाबिदबा अदो खोइ मेतेगिना थारपजे कुकी मेलदेल लाइबा कंबुजिंग दो मफम दुगी खोइ खुनगा थंगनरिबा फयांग हारिबा खुनजाजिंग दुगी कुकी मसासिंग दुगी मोगी साइसन जाउबनि हाबजे खोइना सपना खंगी हानदगी मखोइना प्रिपान तौर लाखने। मणिपुर की लूरब तानफम असिदा मीडियाना सिनथुंगना चतुना ई पाउ लौगदबा मतम असिदा इरांग ख्वाइदगी हेना थोकलिबा मफम अमा ओइरिबा चुराचांदपुरदा मीडिया चंगहंदबा असि यानिंगदे हाइना हाउरेबी अपुनबा मैरापाइबी लुकके मिहुत एल मेमथोइना फोंदोखरे। वाफम असि ngarang हाउरेबी कांगजेबुंग अचौबदा मणिपुर काइनबा सिलकलिबा असिगी मायोक्ता हाउरेबी अपुनबा लुपना सिंदुना पांगथोकिबा वाकत मिफम अमदा फोंदोखिबने। मेमथोइना हाई अतोपा फुरुप की पॉलिटिशियन सिंगना फिरेप अमा लौदना मखोइगी ओइबा अपांबा फोंदोखरे। अदुमोइनमक अखोइगी लेहौरिबा पॉलिटिशियन सिंगना फिरेप अमता लौदना तुमिना लेसिलिबा असि यानिंगदे मणिपुरगी ngमखै ngakpa ngamloidaba oirabadi paramilitary force sing leibagi wanthok leite कांगलुप अमतगी येंगदुना थबक तौगदबा ओइरबदी मखोइबु हलन ख्रो हाइरदुना मणिपुरगी ngमखै काइनबा ngakpigani कन्ननबा नुपी खुनाई खुदिंगमकना पाम्बोम तिंगलगनी हाइखि। ngaranggi mifam adada manipur thugaiba yaroi manipur da NRC chatnahlu stop appeasing policy government of India don't play divide and rule policy control cookie militants restore normalcy in Manipur haiba play card kaya paikhi furup kayana punna khundaminariba lamdam asida isagi aningba apamba fangnanaba hotnabada irang sagatpagi mahutta punna phaminaduna wari sanabiyu Manipurdagi tribal sing loina chain kre hariba asi aranba wafamni haina information center of hill areas Manipur ichamgi president Yuimi Horamna phongdorakli ngasi Manipur press club ta pangthokpa paugi mifam amada wafam asi phongdokladuna mahangna hai tribal leiba mafam kharada asigumba thodok asi thoklamba yai adubu masagi mayum leiba tribal singdi mayumda adumak leiri हौजिक थोकलिबा इरांग असिना मरम ओइरगा लेखिद्रबा सिंगी मफमदा एक्स ग्रेटिया अथुबदा पिगदबनी लोइनना रिलीफ कैंप लेरिबा मियोय सिंग फजना यंगसिनबिदुना अमदी मयुमदा लेहना बहोतनदुना महौसागी पुंसीदा हंजिना बहोतनबियु हंदक थोकलिबा थौदोक असिना अहानबा नते मरम असिना सिक्योरिटी फोर्स सिंग निंगथिना थमदुना
matungda amuk thoktanaba hotnabiyu haina mahakna appeal tawki. Government of Manipur ko matungda yung tu khai kraba mayam si compensate to meaning aduga lekhitaba mayam ki S Gracia to matungda meaning Manipur si jati yang bunga state namani aduna shagi apamatu oitradi shaunaraga emotion oiraga sumat ila kani energy ko biraga wari shamaromda lapminaraga koi problems kani dasu wari shamaraga shibile asigumba complicated ko adusida government of Manipur na security se provide to biraga mina pamma to chito khanna Ichamgi Chief Advisor and Rajendra Alex Boyna handak thokliba thodok asi laibak thibani hairaduna mafam dagi yum thadok tuna chen kraba miyoi sing masa gi yumda leihanduna hanagum tangdu leitana leiba ngamhanbiyu haina phongdokhi chaliwa phom chapa matam da kare thawam thumum matam ya fiyoina koi phone jabagi mai pa na mi me ko phangre na ka ni adu wanda la ko mi kai phom sina koi ka na hamoi sida ya na du mai da kari hai da koi da mai da chakre Moirang Kuno Makha Lekai Seya Club ta leiramba relief camp amada ahal oirabi mamit animak udrabi nupi ani lenga ki mating ngai hauri haina macha leimagi president W Amusanana phongdorekli wafam asing ngasi press club ta pangthokiba pawgi mefam amada phongdokhibani Kumbi Awang High School da leiriba relief camp ta anaba kaya hospital da chatpagi khudong chadaba mayuknare loinana Haingang High School da hangba relief camp ta chatpa ngamdraba miyoi sing amadi relief camp sing da first aid natana tangai fadaba BP diabetes na chingbagi hidak fangdabagi awaba kaya leiri haiki leiriba aikogi section khudimakna thai chagi order interest thadokpiraga aikogi apunbagi saktam ngakada yohom thokpa thogdang adu longmina si haina masa leimana acheka thajaba amaga loinana haijeri daga miyamda matam gi oina palamba government na miyamga loinana aikogi territorial integrity da singdarpa khudima mayuk nakhi adubu hojik paliba government asina su leibak miyamga loinana ngakmina si haiba wafam asi masa leimana thanjari Imphal East ki Moirang Purel da hangliba relief camp ta chana thangnaba amadi medical team gi hidak langthak ki awat pa mayoknare hairi Moirang Purel gi khunja thaunauzam na bachandrana phongdorakpagi matungina irang asida awa ana taraba miyoi lising ahum henbana leiriba relief camp asida mari leinaba lenga ki maikaidagi meeting ichang changbidana leiri relief camp asida masa wai sangdrabi nupi kaya yawbada natana pikliba angang kaya su yauri Relief camp asida thengnariba awatpa sing asi athuba matamda menkhat pinanaba lenga ki mari leinaba authority amadi CSO singi pukning chingsilakli mahangna hai Moirang Purel khungi akoibada tariba furuk kanglup singi marakta ngasi fawbada karigumba saunaba amadi nungainadabagi wafam leite nungsi chanana mahausagum punna hingminari adubu oiriba leibaki irang asina makha tarakpada kari fibam oirakani haibadi tamba ngamde Lamdam asida oiriba tangdu leita dabagi fibam asi amuk hana mahausagi fibam da hanjinduna kanglu furuk khudingmak nusi chanana hingminasi haina mahakna appeal tawki Maitai Irol Iek Loina Silon Apun Baluk Kanglaipakna Lamdam Asida ing Kumja Lisinganiga Supna Mangada Manipur Lengak Amadi Milalga Yanaduna Maitai Mayek Chatnarakpa Chahi Taret Mapung Farakpaga Loinana Ngasi Milal na Sinduna Mayek Chatnaba Haukiba Numitpu Milal Mayay Loisangda Ningsingba Oina Milalgi President Kaidem Ingocha Maitai M Naudalen Komba Sadokfam Tomba Yauna Thauram Ama Pangthokre Thauram aduda Milalgi President Kaidem Ingocha Maitena Hai Loan Mayekidamak Punsigi Aroiba Miko Fawba Choktaba Naidana Hotna Biramba Oja Singna Pamjaramba Lambida Chatpang Ngamnanaba Hotnabaga Loinana Mipung Kudingmak Mayek Haihananaba Aikoi Pumnamak na Hotnaminasi Haiki
ꯃꯌꯦꯛ ꯁꯦ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯥꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯌꯦꯛ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯃꯌꯦꯛ ꯑꯁꯤ ꯇꯝꯕꯤꯕ ꯃꯇꯝꯗ ꯂꯩꯅꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯤ ꯃꯌꯦꯛꯁꯤ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯕ ꯃꯇꯝꯗ ꯑꯆꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯤꯟꯇꯐꯝ ꯉꯥꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯤ ngasi thauram adugi manung channa milalgi hanagi president oiramba M Naudalen khombagi punsi wari haiba larik amasu milana phongki chali bachahi asigi oina manipurdagi has chatnaba khangatlaba maitai pangal nupa amadi nupi chahum yankhai manga loinana lanai oina chatkadaba miyoi singi nomagi oiba training program ama ngasi madrasa darul ulam markaz manipurgi lilongda leiba markaz complex ta pangthokre ngasi ayu angan badagi haukiba nomagi oiba training program aduda punna miyoi chambri henbana saruk yaduna has chatkadaba haji singna panthungfam yauraba matungda taurugadaba thabak thauram sing lining laishon amadi mafam duda taugadaba amadi tauroidaba na chingba sing mamutana trainer oriba madrasa darul ulam marzaski vice principal oriba alhas maulana muhaina ngasigi training program da lakliba miyam da khanganki junthagi ahanba chayolda chatkadoriba haski khongchatta saruk yagadoriba haji singna makhoibu puduna lamjing lamtakpi gadoriba team leader na chatliba miyamgi ihul khangna mating pangbibata natana thabak thauram khudingda lamjing lamtakpinaba training program da saruk yakiba haji singna phongdokhi tangai badana udaba yaudriba mafamda talaga yauraga thabuk kaya amal kaya pangthok lugdoriba dramaga mari leinaba halgi thauram masida awatpa soiba yaudana mapung phana pangthokpam thopa Islam dramagi lining laisol dramagi topam thopa amal singa se mapung phana pangthorak nabagi damakta asigumlaba training ase jazkiram singda pangthok sabani aroibada maroi bapau amakhana Kuki MLA Tarana Tokhaiba Administration Talakpasi Assembly ki Rules of Procedure and Conduct of Business ki wangmanadi action lokat piyu haina Speaker da Ozoina Wakachero Pisingkre Manipur da ana laying da changdaba yadraba hidak langthak sing numit humni madini gi manung da stock loisilaklagani haina Manipur Chemists and Druggists Association na nungnang ba phongdokre Amadi sangai teldagi mangkiba atom Samrendra amasung Yungkhaibam Kiran Kumar gi loina bina Makoi anibu pangnanaba thibada Chief Minister na mateng pangbinaba appeal tawrakli Matang asida ngasigi oinadi Manipuri Paul loisinjare meeting tabiri bapumna makpu chaplina maisnamna amukana kuramzari amasung kainana bayatang nizari